Indian Constitution ge matungina maitai mitai na scheduled tribe list da chanbada lamdam asida khundariba furup kanglup amadi scheduled tribe oina khanglaba kanglup singda akaiba amata leite haina maitai mitai tribe union ge secretary mutum churamani maitai na phongdokhre wafam asi ngasi major khoda leba Manipur press club da paumi singe mifam amata phongdokhibani makna makha taradun hai maitai mitai bo Indian Constitution ge matung ina scheduled tribe list da chanbada furup khudingi khudong chaba Fangadaba singda akaiba leiroi mangjaba leiroi lamdam asigi yalhomi oriba chingmi amadi tamigi furup sing asi yaudana apunba Manipur ma sagatpa ngamloi aduna hariba isu asida miyam puna support tofam thoi Eikhoi masel khaibung taduna leirabadi meetop meeyancha singna langgoi chankhragani mutkiba yabage fibam da leirakani matang asida scheduled tribe committee Manipur na chahi lisang sitna kumja lising aniga tarahumdoi dake hauduna tongan ba khongjang kya sangsinduna demand asibo tawduna lakli demand asi phangnabage damak lamdam asida leiriba CSO singna amat oina punna khusamna duna matau karamna recommendation asi thagadage haiba khanaminasi loinana TV discussion thokpa matamda community singbo sokpa yaba wahai wata sing season na roidabani ngaha ki chin Panaba pangangang pangsak sakpa toknasi haki India ki citizen amata law amadi court ki mathak talite lamdam sigi miyam na mitai na schedule gi list channa na bi damak mathau taba document ethnography of mitai aruga socio economy latest report si recommend tawraga thabi hu haidana tongan ba Manipur gi reba issues ki damakta tholpa organization singna demand to lab do madu honorable court ki high court ki aduga honorable chief justice na chayon mari ki matam ma piraga recommendation than na bugi khana view high ba wahom se hojik honorable court ki wahom singa banina tangai phadana respondent ki maige ki maroina stakeholder ki maige ki athuba matam da high ba time bound number people in a machine manuda soidana recommendation to nana bugi recommendation to ga thana na bugi orang to kani hai bugi outdam do ikon yang da thamjabani